ꯃꯛꯁꯤꯡ ꯊꯥ ꯁꯤꯈ꯭ꯔꯦ ꯄꯥꯟꯈꯠꯂꯛꯄ ꯐꯥꯏꯔꯦꯟꯒꯤ ꯑꯍꯤꯡ ꯄꯨꯛꯅꯤꯡꯕꯨ ꯀꯞꯍꯟꯕ ꯑꯍꯤꯡ ꯀꯅꯥꯒꯨꯝꯕꯅ ꯁꯣꯟꯅꯩ ꯐꯖꯈ꯭ꯔꯦꯗ 14 ꯄꯥꯟꯕ ꯊꯥꯖꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯅꯩ ꯅꯤꯡꯊꯤꯖꯩꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯄꯥꯟꯈꯠꯂꯛꯄ ꯊꯥꯖꯒꯤ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯊꯥꯕꯜ ꯃꯆꯦꯠ ꯄꯤꯛꯅ ꯎꯕ ꯊꯥꯖꯒꯤ ꯁꯛꯇꯝꯗ ꯑꯩꯗꯤ ꯉꯥꯎꯔꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯐꯥꯏꯔꯦꯟꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪꯁꯦ ꯑꯍꯤꯡꯗꯁꯨ ꯉꯥꯎꯏ ꯅꯠꯇꯦ ꯑꯍꯤꯡꯗꯅ ꯍꯦꯜꯂꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯁꯤꯠꯆꯤꯟꯗꯨꯅ ꯄꯨꯔꯛꯏ ꯎꯅꯥ ꯃꯁꯤꯡ ꯁꯨꯅ ꯇꯨꯝꯊꯕ ꯌꯥꯍꯟꯗꯦ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄ ꯎꯅꯥꯒꯤ ꯖꯒꯣꯏꯗ ꯋꯥꯈꯜꯗꯤ ꯃꯃꯣꯟ ꯅꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯀꯌꯥ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯑꯁꯤꯁꯨ ꯑꯉꯛꯄ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯗꯤ ꯌꯥꯝꯅ ꯃꯣꯠꯂꯤ ꯐꯖꯗꯦ ꯐꯖꯕ ꯄꯥꯝꯕ ꯑꯩꯈꯣꯏꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯑꯃꯣꯠꯄ ꯇꯥꯏꯕꯪꯒꯤ ꯑꯊꯤꯕꯗ ꯑꯁꯨꯝꯅ ꯂꯥꯛꯏ ꯋꯥꯈꯜꯒꯤ ꯄꯔꯤꯡ ꯆꯦꯟꯊꯔꯛꯏ ꯄꯨꯟꯁꯤꯁꯦ ꯇꯥꯏꯕꯪꯒꯤ ꯑꯃꯣꯠꯄ ꯏꯆꯦꯜꯗ ꯇꯥꯎꯊꯔꯛꯂꯦ ꯊꯋꯥꯏꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯊꯤꯕ ꯏꯔꯩꯗ ꯃꯁꯤꯃꯛꯅ ꯄꯨꯔꯛꯄꯅꯤ ꯋꯥꯔꯤ ꯀꯌꯥ ꯍꯧꯈꯤꯕ ꯀꯌా ꯇꯥꯏꯕꯪ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯊꯦꯡꯅꯔꯦꯗꯣ ꯃꯍꯥꯛꯁꯨ ꯑꯊꯤꯕ ꯑꯃꯣꯠꯄ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯀꯧꯕ ꯃꯍꯥꯛꯅ ꯊꯃꯣꯏꯗꯨ ꯅꯦꯠꯈꯥꯏꯗꯨꯅ ꯊꯝꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯃꯣꯏꯒꯤ ꯌꯦꯅꯤꯡ ꯀꯪꯁꯤꯟꯈꯤ ꯈꯪꯖꯤꯜꯂꯨꯗꯅ ꯈꯜꯂꯨꯗꯕꯅꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯎꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯪꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯍꯣꯡꯕ ꯀꯌా ꯎꯔꯛꯄ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯅ ꯉꯥꯟꯕ ꯂꯩꯇꯕꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄ ꯕꯣꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯍꯥꯏꯈꯤ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯗꯨꯕꯨ ꯁꯦꯡꯂꯕ ꯋꯥꯍꯩꯔꯥ ꯅꯠꯇꯦ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯗꯨꯅ ꯂꯥꯛꯂꯦ ꯆꯤꯡꯅꯕꯒꯤ ꯄꯜꯅ ꯑꯁꯨꯝ ꯊꯠꯆꯤꯟꯈꯤꯕꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯦꯔ ꯄꯨꯗꯨꯅ ꯆꯪꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯄ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨꯗ ꯌꯦꯡꯈꯤꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠꯌꯦꯡ ꯄꯥꯕ ꯊꯣꯛꯇꯕ ꯃꯤ ꯑꯃꯅ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯩꯔꯥꯕꯅ ꯆꯤꯟꯐꯥ ꯄꯨꯈꯤ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯀꯌꯥ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯅꯩꯅꯗꯨꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯔꯣꯕꯔꯠꯅ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤ ꯊꯤꯡꯊꯕ ꯇꯧꯗ ꯅꯨꯃꯤꯠ ꯑꯗꯨ ꯃꯩꯔꯥꯕ ꯔꯣꯕꯔꯠ ꯎꯅꯕ ꯂꯥꯛꯏ ꯃꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯞ ꯑꯗꯨꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤ ꯃꯩꯔꯥꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯔꯣꯕꯔꯠꯅ ꯆꯦ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯐꯠ ꯊꯥꯗꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯉꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯔꯣꯕꯔꯠꯁꯨ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ ꯔꯣꯕꯔꯠ ꯅꯪ ꯀꯔꯝꯅ ꯀꯪꯂꯥꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯨ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯔꯣꯕꯔꯠꯄꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯔꯣꯕꯔꯠ ꯑꯪꯒ꯭ꯔꯦꯖꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯆꯦꯛꯄꯜ ꯃꯔꯤꯒꯤ ꯀꯥꯅꯨꯡ ꯑꯗꯨꯗꯒꯤ ꯅꯪ ꯀꯝꯗꯧꯅ ꯊꯣꯛꯂꯛꯄꯅꯣ ꯔꯣꯕꯔꯠ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯁꯤꯜꯂꯤ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯁꯅꯥꯅ ꯊꯥꯗꯣꯔꯛꯄꯅꯤ ꯁꯅꯥ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯊꯥꯗꯣꯔꯛꯄꯅꯤ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯐꯥꯎꯔꯦꯡ ꯂꯦꯡꯂꯛꯄꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯈꯤ ꯆꯩꯅꯥ ꯑꯃ ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯃꯩꯔꯥꯕ ꯁꯪꯒꯠꯂꯛꯇꯦ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯇꯧꯔꯛꯇꯦ ꯃꯀꯣꯛꯇꯣ ꯑꯅꯤꯔꯛꯇꯪ ꯅꯣꯝꯃꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯔꯣꯕꯔꯠ ꯂꯥꯡꯇꯛꯅꯅ ꯃꯈꯥ ꯇꯥꯏ ꯅꯪ ꯊꯥꯖꯔꯣꯏ ꯊꯥꯖꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯍꯥꯏꯕ ꯋꯥꯁꯤꯃꯁꯨ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯃꯀꯣꯛꯇꯃꯛ ꯅꯣꯝꯃꯤ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯁꯤ ꯇꯥꯕꯗ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯅ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯉꯣꯟꯗ ꯑꯁꯦꯡꯕꯁꯤ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯂꯣꯠꯈꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯇꯣꯉꯥꯜꯂꯤ ꯑꯩꯅ ꯄꯥꯝꯈꯤꯕꯅꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯥꯝꯈꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯑꯩꯕꯨ ꯀꯜꯂꯤꯕꯅꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯃ ꯑꯩꯅ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯉꯩ ꯅꯪꯅ ꯃꯤꯅꯝꯕꯒꯤ ꯀꯣꯝꯗ ꯑꯁꯨꯝ ꯄꯨꯊꯕꯁꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯅꯅꯤ ꯁꯅꯥꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯃꯤꯁꯛꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ
Hausikta mairaba nokdingdana noi. Minok ama sat nathorei. Robert na yengbada mamitto ngangsilamle. Pidi marik amata taramde. Masado chumna phomkhraga makhong amana amada thangattuna makut ani thabakta punduna tablapna hanglei Robert ta. Nangna haise Robert, aigi nupi sana se Angres ki mai khumbiduni sira. Robert khumde yengbada maginglei. Mairabana makhatai. Kayamuk chumlaba wa oibagino. Mapuroiba ingonda ai makiloina bibo aigi khwaidagi chawba yeknabaduni harise. Robert na wa khumge tawi adubu mairabana phathatli. Yare Robert, ai taningde. Aigi nakong-sida ngasigi oina nangi nachildagi tholakpa wa amata ai taningde. Aigi loinabigi masak, aigi sanagi mataw aina munna khangi. Nangna ibu karini khalurage. Aise magi mapuroibani. Hayengkhe wa ngangbada jaksilu. Si haiduna puk hagwatkre Robert gyan tare. Mairabana mabu thazare. Adubu mairabagi thamoyna yanringraduna chimbalda oidaba nganglakpani. Adubu thamoyna chimbalgi ningtamabu kayam kuina phazillaga thamba ngamluni. Masimakna Robert thamoydo gyan tahallage khanduna phamlambadagi puk hagwatuna chatpa hokhraba mairaba tanaba hairei. Aubrey Helen, Chittagonggi British Viceroy Sahibki amatta pokchaba machanupini. Aubrey Helen. Mairaba khongthang chaplepi tung onduna yenglakte. Robert table da leiriba chetuda munni yenglaga makhatai. US da thokpa nangi accident. Fair encounter da khatkiba ekhoigi inausing. Ai amadi poireibo sahib sing nu question duna poiregi thawai laukiba. Ai buna mirot ohenkiba. Nandras ki singdabu I. Nangi be masanani. Hausikta mairaba masado tapna leishilai. Chumjung leptuna Robert tayengi. Robert su chedu tapna paikhatlaga adumak chumna leptuna chedu mairabada yengo haibagum utli. Nangi accident dogi maramda thigatkiba adugi paukhumsing Manipur yorakpa ngamdana matam kuina panduna leiruraba paukhumsingni. US tagi lakpasingna telegram se hausiktada ekhoigi khut yorakle. Chittagong Viceroy gi ahumsuba nupi Manipuri Bisnupiyani. Loina namhak ekhoigi michangni. Karigidamuk Chittagong Viceroy ga sanaibemaga kapminaba photograph ama magi office da thetpano mairaba. Chetuda yengi nupado yengbadamak yengbani hanamukti Robert makhong tapna thanglaktuna hairei. Maangna Viceroy gi nupi oirabaso aronba khudingmak khangma ngamde. Adubu khanglakpa matamduda aikhoida telegram ibadi ngamde. Maramdi Manipur gi address amada telegram yobu matamda Viceroy na khangdabagi wa leiroi. Masimangna tanja ngaiduna khuthang kaya landuna pau asi yorakle. Makhoina sanabu masak khangde. Adubu yekthokduna purakpa saktam se ubada aina ibema sanani haiba khangmani. Masida natana mapung marai faraba sana ibemagi photo Nandaras na BR Sahibta thabagi praman adumasu loinarakli. Si haiduna mana lona loksin hoba chesingdu puthoraklaga sandoktuna leimaida thadarakli. Adubu mairaba yengde mamaidu nakal amada onthoklaga lei. Robert na amuksu hai. Akupa marolgidama chesingsida iriba wahaise nangna kupna pa. Aduga nangi thamoidubu mikap thohannaba lambidi yamna lai mairaba. Khumlakte yengbadi yenglei. Robert su changsilaglaga mairabagi mangda chaplepi aduga tapna hairei. Senolembibu faduna mafamsida purakhalo. Nangi be masanana magi manai senubu yamna luna thammi. Masa sokpadi laithokpa ngammi. Adubu mana luna thamba posa anatraga mishak ama soklubadi aikhoigi khangma ngamagi pangal afafata karino wakhal khanthaba ngamde. Senolembi mamingtangi faraga sana ibemagi saktam namitmakni yengjaro. Mit ushinduna leikraba marupki thamoibu ising chaiduna haudoknaba hotnariba nupadugi wahaido tasingna maglausilaroi khallabra mairaba. Robert bu haiphet yenglamlaga phat haidoktuna chumjing thokre. Khong adu yamna thuna thangduna hausuktada Robert to sor tapna hontharai. Masu khangi mikupsida magi wahai kharana mairabada piramgadaba chaina. Adubu khanglabaso nungsibagi mingda mairabana irailaina maithikiba amadi makhoina maithibadudi pamdabana Robert na warepsi laurakpani. Thangnaba ka aduda leiduna ngasaidagi wari taramba boy mangla taibangla haiba wahangdo
mathanta hanjin hanjin hangsatuna makok paiduna famli yengduna lai nini pan bathaza mamlaba magi wakhalbo lamsengduna pui farm house tagi ningthem kolup yokkibado kamdongna no khangaude yumgi sumangda leplamle madau ibungo sumangda leptana lerummi masu chap leptuna madau bu yenglamlaga thaiduna chatke honai adubu yaskol pokpagi mapa lalakpaga hairei ningthem nang ngasibu karamna ngangno haibano maira bu khumde chatlambado lepi yaskol pokpa makha tarai nupi haibasidi kezabani kena thambiba luna tawbiba nushina ngangbiba nupi bu leiga praman tawribase makhoi bu soli haibagi natte adubu leigumna makhong tattana sombiduna nungtigi ising chaibiduna phajaba wahi haibiduna thamlabadattane makhoi apenba fangduna oubai khoigi mit pelalli phajana leisha tamduna aikhoigi mit inghalli wafam asigumna luna tawduna nungsiba wahi hairiba makhai nupi amana nangbu mirairakpagi maram leiroi adubu nangna tawriba maong matawsing asidadine isu sanana nangbu hundoktuna chatkibada ai sauraroi ningthem masi hainingduna ngairambani si hairamlaga yaskol pokpa hana changkiga tawwi adubu munna taramba mairamba madaubu khangkau kauri dausi yaskol pokpa chap leptuna yenglai mairaba takna noglai yamna ingna noglai nangina susanasi aina yam nungsi mana thado oga chatkrade aidi loiro haibani tasingna aisi loiga dawrini dausi nasu ningthemna sana kaithalgi potfam khuding sana yaubra sana yonbra aikoi sana yaubra haiduna kuchat chatpada pambidravadi mana ai hundoktuna chatkani haibo haido handokpiram chinda handoktrabasu thamoida handokpiyo dausigi waduna chindung inkrabadi aidi tasingna loiba haibadu loirani magi thokpa manganglamlaga man hana madhogi mang thaduna changre yaskol pokpa yenghawi ngasidi masugi matawdo ingangngna munna yengduna leihore adubu fanama khanduna mairabagi maithong normal oidre wangang sangangsu mari makhong samnadaba magi thokpa chinda thokpa hairi kada famduna khanba yaba khalammi luraba wakhal kaya khalamlaga mairaba hauzik mana tawgadabasi karino haiduna khanba loishilamlaga ningthem koluptagi thorakle mairabana thokibado ibema sanana uhowi faminaduna kupna wari sanaki France tagi lakpa marik chumba paw khara aduna pramanga loinana mitmangda chap leplabada mairabagi pukning tingkre adubo mitna uriba adugi paw tamlubada thamoi aduna thasaba ngamdi haiduna ningai tawduna leikibana aroiba upai oina senulembi phaba taki madogi maram thiringe tono sanagi paw lakle senulembina kanglada lakhi haipa paw ama yoraktuna maduna maram oiduna khudakta senulembigi achingba tanja ngaiduna phaki mafam adu yoraklabada senulembi khangle mabu phaduna puraklibase achoba lang amani haiba munna khangle adubu mabu kanduna puraklabada sana ibemana mangonda thamliba thajaba adu phuktattuna hundoklamlaga ma phabagi marumda siliba plan ado senulembina haidokidre magi bema sanabu nungsirabuso kha chiktuna khanglaga ngasidi sana ibemagi achanbi senulembida mairabagi michangda lepkhre senulembibu wa hanglingi nupa ama changsilaktuna hairakpani yambong chanaba torase pungtare madugi wahan thokti sana ibema lakle haibani lendaga wari sanaramlaga changlakpa ibema sanada pauk tamkhiba mandingmamda toina ukidaba nupi ado tasengna sana ibema buminam lunaba makhoina thakibani masimagna oidaba ngangkibani ningthem koluptagi thokraba mairababu lengdana lei haisanduna sana ibemada minammi madogi thajaba leihanduna mairabana ningthem kolupta lei khalabaso ngariyan tamna chattuna yum aduda maning tamna changluba yani haiba ibema sanagi wakhalda pokhanki pung tare haiba wahaiduda mairaba robot ta haifet inglamlaga thangnaba kada sundring sangki boisu satholaktuna mairabagi tung inarai
ꯆꯪꯁꯤꯜꯂꯛꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯤ ꯃꯩꯔꯥꯕ ꯊꯪꯅꯕ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯈꯥꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯂꯦꯞꯂꯒ ꯌꯦꯡꯕꯗ ꯎꯔꯕꯁꯨ ꯃꯌꯥꯏ ꯀꯥꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯏꯃꯝ ꯃꯝꯃꯤ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯗꯨꯅ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯩꯔꯥꯕꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯄꯥꯟꯒꯤ ꯃꯇꯧꯁꯤꯡ ꯃꯩꯔꯥꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯆꯩꯔꯛ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯃꯃꯤꯡꯇꯒꯤ ꯇꯧꯈꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯕꯣꯏꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯆꯨꯝꯗꯦ ꯉꯁꯤ ꯎꯒꯗꯧꯔꯤꯕ ꯁꯛꯇꯝꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯤꯒꯗꯕ ꯆꯩꯅꯥꯗꯣ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯌꯦꯡꯗꯨꯅꯁꯨ ꯐꯕ ꯉꯝꯂꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃ ꯑꯣꯏꯍꯧꯅꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯆꯨꯝꯗꯦ ꯃꯩꯔꯥꯕ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯤꯌꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯦꯛꯈꯤꯕ ꯁꯅꯥ ꯏꯕꯥꯅꯤꯗꯣ ꯂꯣꯏꯔꯒ ꯄꯨꯔꯛꯑꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯕꯣꯏꯗꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯈꯪꯕꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯉꯁꯥꯏ ꯊꯝꯃꯝꯕꯅꯤ ꯅꯪꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯇꯞꯅ ꯅꯣꯛꯂꯛꯏ ꯃꯃꯤꯠꯇꯨꯅ ꯃꯄꯥꯟꯒꯤ ꯃꯤꯠꯌꯦꯡꯐꯝꯗ ꯊꯝꯃꯤ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯋꯥꯌꯨꯡꯕꯒꯤ ꯂꯤꯀꯣꯟꯗ ꯅꯪꯅ ꯑꯩꯕꯨ ꯇꯣꯟꯗꯣꯟ ꯁꯅꯥꯗ ꯉꯥꯎꯔꯦꯅ ꯆꯩꯈꯤꯕꯗꯣ ꯕꯣꯏ ꯁꯥꯍꯨꯝ ꯅꯥꯏꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯃꯇꯝꯗꯨꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯗꯅ ꯑꯩꯒꯤ ꯊꯣꯛꯄ ꯉꯥꯡꯂꯒ ꯅꯪꯕꯨ ꯆꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯕꯣꯏ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯃꯩꯔꯥꯕ ꯑꯩ ꯇꯥꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯑꯩꯅ ꯇꯣꯟꯗꯣꯟ ꯁꯅꯥꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤꯕ ꯂꯩꯇꯦ ꯌꯦꯡꯅꯕꯗꯤ ꯍꯣꯠꯅꯈꯤ ꯃꯗꯨꯃ ꯑꯩ ꯃꯤꯅꯝꯂꯣꯏ ꯃꯉꯣꯟꯗ ꯀꯔꯤ ꯃꯤꯡꯊꯣꯜ ꯄꯤꯁꯤꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯨꯞꯊꯅ ꯌꯦꯡꯈꯤꯕ ꯀꯌꯥꯅꯤ ꯕꯣꯏꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯕꯅꯤ ꯃꯤꯅꯨꯡꯁꯤꯅꯤ ꯃꯆꯤꯜ ꯃꯅꯥꯎꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯒꯨꯝ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯅꯤꯡꯗꯦ ꯃꯁꯤꯃꯛ ꯑꯩ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯕꯣꯏ ꯋꯥꯍꯩꯗꯨꯗ ꯕꯣꯏ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯔꯒ ꯁꯣꯔ ꯑꯃ ꯍꯣꯟꯊꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯇꯞꯅ ꯁꯤꯗꯒꯤꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥꯕꯨ ꯄꯟꯈꯥꯏꯖꯝꯗ ꯂꯦꯡꯗꯅ ꯊꯝꯃꯨ ꯋꯤꯂꯤꯌꯝ ꯑꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯤꯡꯗ ꯋꯤꯂꯤꯌꯝꯒ ꯂꯣꯏꯅꯕꯁꯨ ꯇꯣꯛꯍꯜꯂꯨ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯏꯟꯈꯠꯂꯛꯄ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯂꯩꯖꯁꯅꯨ ꯑꯗꯨꯒ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯋꯥꯠꯇꯅꯕ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯪꯁꯨ ꯂꯩꯔꯤ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯉꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗ ꯅꯠꯇꯅ ꯃꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯀꯌꯥ ꯑꯃ ꯅꯪ ꯌꯥꯎꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯑꯩ ꯌꯥꯎꯔꯣꯏ ꯕꯣꯏ ꯇꯣꯟꯗꯣꯟ ꯁꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯩ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯦ ꯃꯩꯔꯥꯕ ꯁꯅꯥꯅ ꯄꯥꯝꯗꯕꯅꯤ ꯑꯩꯈꯣই ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯣꯟꯗꯣꯟ ꯁꯅꯥꯁꯤ ꯌꯥꯝ ꯁꯥꯎꯕꯅꯤ ꯑꯩꯒ ꯇꯣꯟꯗꯣꯟ ꯁꯅꯥꯒ ꯂꯦꯞꯃꯤꯟꯅꯕ ꯐꯥꯎꯕ ꯁꯅꯥꯅ ꯑꯩꯕꯨ ꯈꯪꯕꯜꯂꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯎꯍꯟꯗꯅ ꯅꯣꯏꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯕꯣꯏ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯄꯦꯟꯗꯕꯒꯤ ꯖꯥꯠꯇ ꯄꯦꯟꯗꯕ ꯂꯤꯁꯤꯡꯅ ꯍꯦꯜꯂꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯥꯖꯕ ꯉꯝꯗꯕ ꯊꯥꯖꯃꯟꯗꯕꯅ ꯃꯁꯥꯗꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯤꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯆꯩꯔꯛꯇ ꯅꯣꯡꯃꯩꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯆꯤꯡꯅꯨꯡ ꯑꯗꯨ ꯅꯤꯟꯈꯤꯕꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯄ ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯨꯡ ꯃꯥꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯧ ꯀꯌꯥ ꯃꯅꯤꯡ ꯇꯝꯅ ꯎꯠꯊꯣꯛꯂꯝꯃꯤ ꯇꯨꯄꯤ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯎꯈꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯞꯇꯨꯅ ꯂꯩꯈꯤꯕꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯩꯔꯥꯕꯒꯤꯅꯤ ꯍꯥꯏꯕ ꯃꯤꯁꯤꯡꯕꯨ ꯑꯎ ꯑꯎ ꯀꯥꯞꯇꯨꯅ ꯉꯁꯤꯗꯤ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯂꯔꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯀꯨꯞꯇꯨꯅ ꯃꯇꯧꯁꯤꯡ ꯑꯗꯣ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯗꯤ ꯇꯥꯍꯟꯈꯤꯗꯦ ꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥꯅ ꯔꯣꯕꯠꯇ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯣꯏꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯈ꯭ꯔꯦ ꯁꯣꯔꯗꯨ ꯋꯥꯅ ꯍꯣꯟꯗꯣꯛꯂꯒ ꯃꯤꯠꯅꯗꯤ ꯌꯦꯡꯗ ꯈꯨꯝꯃꯤ ꯃꯥ ꯃꯩꯔꯥꯕꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯨ ꯃꯩꯔꯥꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯁꯅꯥ ꯏꯕꯦꯝꯃꯅ ꯔꯣꯕꯠꯇ ꯌꯦꯡꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯈꯝꯕꯟꯖꯅ
ꯔꯣꯕꯠꯇ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯦꯡꯍꯟꯅꯤꯡꯗ ꯌꯥꯝꯅ ꯄꯥꯝꯃꯨꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯁꯅꯥꯗꯨꯅꯤꯀꯣ꯫